Petrol da lupa taraga humdoi, diesel da lupa taraga taruk Hantharagani. Union Education and External Affairs State Minister R.K. Ranjan ki chairol da hai. Central Government na thau da loba Central Excise Duty hanthan bagal oina na petrol da lupa taraga humdoi aduga diesel da na liter ama da lupa taraga taruk Hantharagani. Maduna thau gi mamal hengat pagi saitheng fangliba consumer sing da kanaba piraga nei. Union Petroleum and Natural Resource Minister Hardik Singh Puri na Prime Minister Narendra Modi gi makada miyam gi damak thausil kaya paikhat le malem gi waina sungdoktriba thau gi mamal wangkhalakpagi khudong chadaba mayokna dabasu haukiba chahi ani asida India gi waina tangta ba chang amada lehanba ngamle maduna maram oiraga leibak ase atopa leibak singdagi singthaningai oiba mafam ama kanba ngamlakleng India da ethano sizinabagi chang kumsing lisingani taraga mari da chada ama dasmik manga hum oiramba du kumsing lisingani kulhumdoi da de Chada taramathoi dasmik nipan da hengalakle masina maram oiraga nungsita carbon thadokpagi chang singthaningai oina hanthan badanatana foreign exchange ta lupa crore lising humbudraga humdoi kanba ngamle haire Pradhan Mantri Ujwala Yojana na akhanaba thoksil paikhatuna yumthong khudingmakta ahongba purakpa ngamle taru tanan bachak thongnaba mai pire nupi singda sakti piba hengaran badanatana haksel gi lamdasu phagaranba ngamlakle Pradhan Mantri Ujwala Yojana gi makhada LPG consumer crore ahumga lakh hompuga mari gi manungda yumthong crore mapan lakh hompu da kanaba phangnakre makha tanas ki masigi khudong chaba piduna yumthong crore tara lakh kuntra ga manga da hengadanana ba pandam thamli haire